Numidang wairamgi mamli ba matamni mayasu makhoigi yum atekpado samjin bahobadada chatluraga halakpani makhoina matam kharagi oina leiriba mafamduda mamli oisilakpadada khungang oibaduna mide kya chatnadre habasu yaroi thabak suba chatluba naha ahalsingdo cycle thoraga halakpa yawnaribani makhoigi khunni lekaini khanna halaklibodo kariso kituzungba pokludi makhutta pairakpa paisa choiba kharado chana masing thiduna lakpani khungi oiba dukan khara chauna phamlibaduda changlaga inomcha chengser ani talauge mi chindana khotana tawba natabani na ngai sinduni tawdre dukan phambiduso mayagi chengser ani do olaga pirakli maya so cheng yawba polythene do pairabatung paisa do thanamduna amuk lakpagi lambi dudani leifam club tu si yawdorabani adubu amuba car ama ilap-laptana khamlibado ubada thangliba khongthang do khazik taptharaga khanjana na chatlingeidani manungdagi nupa khara fatkum tharakibado amamba maraktuda laplingeidagidi uge fangdabani naksilakanda urakpa khangni kaisu khandaba saraga makuta pairiba chingdo mangda makut ani pairaga makok khazik luktharaga thuna prap chatnabu honei nupa singdugi mapalan thorakpadudadi phungatluba sordo tamna hontok charakibani khara lap thorakpaga chatna mamaido khazik lei thoklaga yenglubani adubu nupa singdo magi tungdo oina inaraga leiramle matawduda maya pakhana chinchat tarambadagi khonglei thuna chenbawi amamba maraktuda uboi udaboi chelakpaduna nungamada mukhudi thizalaga makhutta pairakpa chengduso loina leimaina taraga hidokre madugi henna khanjiludre thawaina maruni thawaidi hingoradi khanna tusalubagi chaina pumba kauthokiduna phuk hagolaga makhata na chelakpani laibak phabadagi mamamcha leiba maphamdudi yore ima machana pakhana kaurakpadunda panthui se chak thonglambadagi khazik jan thoraklaga machagi nakta lai mayado thongwina di pandaba thokpam semlibaduda surma pi holaga makhada phamtharaga leiramba ubada pakhana machagi masado tapna nanthabiraga hangli icha kedorage si hayo icha da kanana kari tore imada tamo maya warubaga pakhatpana khonjeldo tanikle nupigi mapokta poklubana pi su khara nau thokre mapi ira ihongna mamada paudamjana bohonnaringe tanjadu dani nupa sing nu mafam di yongsilakiba pautang busu nangdre adubu pantoi khangle nupa sing do obada magi machabo phagani haina tanarak pasoidana oiramgani haiba mikup tuda khangkre pantoi machagi da maktadi aki tu jung pokidre mapalom da tapna thoraklaga nupa sing do da yengna thangna fana wahai khara phongdoraklami mama ai leiringe ichagi matu nama sokpa kanagi sumatik nati ichabu manghanna bo narakpa khuding mama aina amata lemna tharoi utre thongna do maitei pokpi imagi asengba thongna lingjel khadak tuda nupa singdugi mitmang maktudada khwangset masi langkhatkre changlapu khuding lanthingna ragi lepkre sem sakre he hanubi nang loi khoi bu singna ba sari karina thongna yaudana no nupa singdudagi amana hairakpani somdeso mi singdu wakhal ma ondrabuso wangang sangang matawdadi awon bakra lakre numidangi chai sing hotnaba atay singdo nikne hek namdana laisa ma phongyo hande susina matom do hotna khrenga sidi laisa ka manung da laisan bado tasingna hinadre hanago matom ta thabak do koka ngamna bo hotna zabado tawningbani adubu nik mana thongjil da khambrang na lepsen drabuso thongak pa security gum chokri amada famlaga thokidana ba sangli baduna henkre mana khwaidagi sawningba pamdaba mikup haido oikre laisa ka manungduda sumhanga dhanda chatlambadai nikki manakta amuk prap laklaga mangonda wai khra hairei aidi nang siam phabra na khanbani adubu yam pharamdre miot pe yam kanba miot pane nangdi adubu nik khumde magi phone da sum metlaga lei
ꯊꯧꯁꯥꯗꯕ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯍꯦꯜꯂꯛꯈ꯭ꯔꯦ ꯂꯥꯏꯖꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯍꯟꯕ ꯂꯥꯏꯖ ꯃꯈꯥ ꯍꯦꯛꯇ ꯇꯥꯔꯛꯏ ꯍꯤꯔꯣ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯦ ꯍꯥꯏꯔꯣꯏꯗ ꯌꯥꯝ ꯐꯔꯝꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤꯁꯨ ꯈꯪꯗꯦ ꯃꯤꯕꯨ ꯑꯣꯠꯂꯦ ꯃꯤ ꯑꯣꯠꯂꯒ ꯄꯦꯠꯂꯣ ꯅꯪꯗꯤ ꯃꯤ ꯑꯣꯠꯄ ꯍꯟꯗꯛꯇꯤ ꯅꯤꯛꯁꯨ ꯂꯥꯏꯖ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯛꯐꯝ ꯍꯣꯡꯗ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯗꯤ ꯍꯤꯔꯣ ꯅꯠꯇꯦ ꯚꯤꯂꯦꯟꯅꯤ ꯐꯔꯦ ꯀꯩꯅꯣ ꯚꯤꯂꯦꯟ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯧꯕꯤꯔꯛꯀꯅꯣ ꯑꯩ ꯚꯤꯂꯦꯟꯒ ꯀꯧꯅꯔꯣꯏ ꯐꯝꯂꯝꯕꯅꯤ ꯍꯧꯒꯠꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯂꯥꯏꯖ ꯇꯥꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯀꯦ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯊꯣꯡ ꯊꯤꯡꯖꯤꯜꯂ ꯂꯩꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯂꯤꯟꯅ ꯆꯤꯛꯆꯁꯅꯤ ꯂꯤꯟꯅ ꯆꯤꯛꯑꯗꯤ ꯍꯨ ꯀꯥꯕꯅꯤ ꯆꯦꯛꯁꯤꯟꯖꯧ ꯋꯥꯍꯩ ꯈꯔꯗꯨ ꯂꯥꯎꯁꯜꯂꯝꯂꯒ ꯀꯨꯝꯈ꯭ꯔꯦꯅꯤ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯇꯦ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡꯗꯣ ꯇꯞꯅ ꯑꯃꯨꯛ ꯍꯥꯡꯂꯛꯂꯒ ꯅꯤꯛꯇꯨ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯂꯒ ꯌꯦꯡꯂꯤ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯊꯣꯡꯗꯨ ꯇꯞꯅ ꯐꯖꯅ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟ ꯊꯣꯔꯛꯏ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯂꯛꯏ ꯀꯤꯠꯆꯟꯗꯅ ꯁꯨꯁꯤ ꯃꯇꯣꯝꯇꯅꯤ ꯂꯩꯔꯝꯕꯗꯣ ꯂꯥꯏꯖ ꯏꯜꯂꯤꯕ ꯐꯤꯗꯣ ꯍꯥꯏꯐꯦꯠ ꯃꯁꯥꯗ ꯌꯦꯞꯁꯤꯜꯂꯒ ꯐꯤꯗꯣꯟꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯜꯂꯤ ꯁꯨꯁꯤ ꯃꯅꯥꯛ ꯆꯪꯉꯛꯂꯒ ꯆꯦ ꯑꯩ ꯀꯩꯃꯨꯛ ꯇꯧꯔꯛꯑꯣꯒꯦ ꯌꯥꯔꯦ ꯊꯞꯂꯞꯇꯤ ꯈꯨꯝꯃꯤ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯈꯣꯟꯗꯥꯗꯤ ꯑꯣꯏꯗ꯭ꯔꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯤ ꯇꯣꯟ ꯑꯃꯗꯤ ꯂꯣꯏꯅꯔꯤ ꯈꯨꯝꯅꯤꯡꯅ ꯈꯨꯝꯕꯁꯨ ꯅꯠꯇꯦ ꯈꯨꯝꯗ ꯌꯥꯗꯕꯒꯨꯝ ꯈꯨꯝꯂꯤꯕꯅꯤ ꯂꯥꯏꯖ ꯑꯇꯩ ꯑꯇꯩꯗꯨꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯎꯁꯜꯂꯤ ꯁꯨꯁꯤꯅ ꯇꯧꯔꯤꯗꯨꯗ ꯍꯦꯛ ꯌꯥꯎꯁꯤꯜꯂꯔꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯥꯁꯥꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯩꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨ ꯈꯪꯕꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯗ꯭ꯔꯦ ꯁꯨꯁꯤ ꯑꯦꯟꯁꯥꯡꯗꯤ ꯊꯣꯡꯕ ꯍꯧꯔꯝꯗ꯭ꯔꯤ ꯁꯦꯝꯖꯤꯜꯂꯒ ꯂꯩꯔꯝꯕꯅꯤ ꯆꯥꯛꯅ ꯍꯥꯟꯅ ꯂꯣꯏꯔꯝꯂꯦ ꯂꯥꯏꯖ ꯊꯣꯏꯅ ꯋꯥ ꯉꯥꯡꯗ ꯁꯨꯁꯤꯒꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯑꯦꯟꯁꯥꯡꯗꯣ ꯃꯥꯅ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯊꯣꯡꯕꯁꯨ ꯍꯧꯈ꯭ꯔꯦ ꯏꯀꯨꯏꯕ ꯀꯨꯏꯍꯧꯗꯦ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗꯣ ꯂꯣꯏꯔꯕꯗꯨꯗ ꯂꯥꯏꯖ ꯀꯤꯠꯆꯟꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯨꯁꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄ ꯀꯧꯇꯥꯗꯨꯗꯩ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯁ꯭ꯄꯨꯟ 3-4 ꯀꯣꯠꯂꯒ ꯑꯦꯟꯁꯥꯡꯗꯨꯗ ꯁꯠ ꯁꯠ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯈꯥꯕꯩꯗꯨꯅ ꯑꯣꯠꯂꯒ ꯆꯨꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯤ ꯈꯪꯅꯤꯗꯅ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯄꯦꯜꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯁꯤꯠꯇꯅ ꯃꯆꯤꯟ ꯅꯥꯝꯃ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯤ ꯂꯥꯏꯖ ꯃꯥꯒꯤ ꯔꯨꯝꯇꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯄꯅꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯂꯣꯟꯅ ꯀꯥꯔꯛꯄꯅꯤ ꯐꯣꯡꯅ ꯈꯪꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯌꯔ ꯑꯔꯣꯏꯕꯗꯨꯗ ꯅꯤꯛꯅ ꯏꯋꯥꯡ ꯋꯥꯡꯈꯩ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯕ꯭ꯔꯦꯛ ꯍꯦꯛ ꯈꯪꯍꯟꯈ꯭ꯔꯦ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯆꯠꯀꯦ ꯍꯣꯠꯅꯔꯁꯨ ꯅꯤꯛ ꯃꯥꯅ ꯈꯝꯕ꯭ꯔꯥꯡꯅꯅ ꯂꯦꯞꯁꯤꯟꯈꯤꯕꯗꯨꯅ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯃꯃꯥꯏꯒꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ ꯄꯥꯈꯠꯄꯒꯤꯅꯤ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ ꯕꯪ ꯕꯪ ꯍꯦꯛ ꯁꯥꯔꯝꯃꯤ ꯍꯥꯏꯕꯁꯨ ꯂꯧꯗꯦꯅꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯀꯞ ꯂꯩꯔꯝꯗꯧꯕ ꯂꯥꯏꯖ ꯃꯁꯥꯗꯨ ꯏꯀꯥꯏ ꯈꯥꯡꯗ ꯃꯆꯤꯟꯅ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯃ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯗꯣꯏꯕ ꯍꯟꯗꯛꯇꯤ ꯅꯤꯛꯇꯨ ꯈꯨꯝꯂꯝꯗ ꯂꯥꯏꯖ ꯃꯥꯕꯨ ꯊꯩꯔꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯂꯥꯏꯖ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯀꯨꯝꯈ꯭ꯔꯤꯕ ꯅꯤꯛꯇ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯀꯨꯏꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯨꯕ ꯅꯠꯇꯦ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯛꯄꯗꯨꯅ ꯀꯨꯏꯊꯗꯦ ꯐꯠ ꯑꯃꯨꯛ ꯀꯨꯝꯂꯛꯏ ꯀꯤꯠꯆꯟꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯅꯤꯛ ꯃꯇꯣꯝꯇ ꯐꯣꯟ ꯃꯦꯠꯂ ꯂꯩꯔꯝꯕꯗꯨꯁꯨ ꯃꯥ ꯎꯏ ꯑꯗꯨꯕꯨ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯁꯦꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟꯗꯨꯃ ꯃꯦꯠꯂꯒ ꯇꯨꯃꯤꯟ ꯂꯩ ꯍꯟꯅꯒ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯛꯂꯤꯕꯅꯤꯅ ꯊꯨꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯊꯕꯛ ꯇꯧꯕꯗꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯁꯦꯝꯕꯗꯨꯐꯥꯎ ꯃꯇꯝ ꯏꯆꯪ ꯆꯪꯍꯟꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯗꯥꯏꯅꯤꯡ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯑꯔꯣꯏꯕꯒꯤ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯕꯥꯎꯜꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯅ ꯊꯝꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯤꯛꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯏꯔꯦ ꯑꯇꯩꯗꯤ ꯅꯤꯛ ꯃꯥꯁꯨ ꯈꯨꯝꯗꯕ ꯇꯧꯔꯛꯇꯦ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨꯗꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗꯒꯤ ꯍꯣꯡꯗ꯭ꯔꯦ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯁꯅꯤ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯛꯆꯥꯛ ꯍꯥꯏꯁꯤꯅꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯅꯤ ꯅꯤꯛ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯥꯛꯂꯅꯤ ꯆꯪꯉꯛꯂꯅꯤ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯆꯪꯉꯛꯂꯒ ꯇꯦꯕꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯣꯏꯅ ꯐꯝꯂꯔꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯅ ꯃꯈꯣꯏ 4-5 ꯆꯥꯛ ꯆꯥꯕꯗꯤ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯃꯛ ꯆꯥꯟꯕꯅꯤ ꯆꯥꯕ ꯍꯧꯕꯗꯣ ꯃꯌꯥꯝꯗꯒꯤ ꯁꯨꯁꯤꯅ ꯈꯔ ꯍꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯒꯦ ꯌꯥꯎꯅ ꯂꯥꯏꯖ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁ ꯀꯩꯅꯣ
ꯀꯩꯅꯣ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯕꯣ ꯂꯩꯇꯣꯠꯁꯤꯕꯨ ꯍꯦꯛ ꯊꯦꯡꯉꯝꯗ꯭ꯔꯦꯕ ꯆꯥ ꯍꯣꯛꯀꯦ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯁꯨꯁꯤꯒꯤ ꯋꯥꯗꯨꯗ ꯃꯉꯣꯟꯗ ꯂꯣꯏꯅ ꯃꯤꯠꯐꯝ ꯊꯝꯅꯔꯛꯏ ꯆꯥꯛꯇꯤ ꯃꯥꯅ ꯊꯣꯡꯈ꯭ꯔꯒ ꯂꯥꯏꯖꯗ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯈꯟꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗꯩ ꯅꯤꯛꯇꯤ ꯂꯥꯏꯖꯅ ꯊꯣꯡꯈꯤ ꯍꯥꯏꯕ ꯈꯪꯕꯅ ꯁꯨꯁꯤꯗꯁꯨ ꯌꯦꯡꯂꯨꯗꯦ ꯆꯥꯛ ꯍꯣꯛꯄ ꯂꯧꯗ ꯂꯥꯏꯖ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯅꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯄꯥꯈꯠꯂꯤꯉꯩ ꯃꯤꯠꯌꯦꯡꯗꯨꯒ ꯎꯔꯨꯗ꯭ꯔꯦ ꯁꯨꯁꯤꯒꯤ ꯃꯇꯧꯗꯨꯗ ꯃꯔꯝꯁꯨ ꯏꯈꯪ ꯈꯪꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯆꯦ ꯑꯩꯗꯤ ꯍꯥꯟꯅ ꯆꯥꯡꯗ ꯍꯦꯟꯅ ꯍꯥꯞꯇꯤꯌꯦ ꯁꯨꯁꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯩ ꯃꯑꯣꯡꯗ ꯈꯨꯝꯃꯛꯂꯤ ꯑꯁ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯄꯨꯛꯀ ꯂꯣꯏꯅ ꯃꯩ ꯆꯥꯛꯑꯦꯕ ꯑꯁ ꯑꯩ ꯆꯥꯔꯣꯏꯗ ꯁꯨꯁꯤ ꯆꯥꯛꯇꯨ ꯆꯥꯗꯈꯩ ꯄꯨꯛ ꯍꯧꯒꯠꯈꯤꯒꯦ ꯇꯧꯔꯤꯉꯩ ꯅꯣꯡꯗ꯭ꯔꯦꯅ ꯈꯥꯝꯂ ꯍꯥꯏꯔꯛꯏ ꯆꯥꯛꯇꯤ ꯅꯪꯅ ꯊꯣꯡꯗꯥꯏ ꯁꯨꯁꯤ ꯃꯅꯦ ꯃꯀꯨ ꯂꯩ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔꯒ ꯏꯌꯥꯎ ꯌꯥꯎꯗꯈꯩ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯇꯧꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤ ꯍꯣ ꯆꯥꯛꯇꯤꯅꯦ ꯑꯩꯅ ꯊꯣꯡꯉꯁꯨ ꯑꯦꯟꯁꯥꯡꯒꯤ ꯂꯥꯏꯁꯅ ꯊꯣꯡꯕꯅꯦ ꯑꯩ ꯌꯥꯎꯖꯗꯦ ꯆꯥꯔꯤ ꯌꯦꯡꯉꯣ ꯃꯣꯔꯣꯛ ꯑꯁꯨꯛ ꯌꯥꯝ ꯊꯛꯆꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯠꯇꯣꯏ ꯍꯣꯠꯅꯔꯤꯁꯦ ꯅꯣꯏ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯉꯁꯤꯗꯩꯅꯦ ꯇꯣꯉꯥꯟ ꯊꯣꯡꯉ ꯆꯥꯖꯈ꯭ꯔꯅꯤ ꯋꯥꯍꯩꯗꯨ ꯈꯔ ꯄꯔꯦꯡ ꯄꯔꯦꯡ ꯊꯤꯗꯔꯝꯂꯒ ꯁꯥꯎꯔꯛꯅꯅ ꯊꯣꯛꯈ꯭ꯔꯦ ꯁꯨꯁꯤ ꯂꯇꯥꯁꯨ ꯑꯦꯟꯁꯥꯡ ꯈꯔ ꯍꯩꯊꯔꯒ ꯆꯥꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯗꯦ ꯍꯦꯛꯇ ꯍꯧꯔꯛꯏ ꯃꯣꯔꯣꯛꯁꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯈꯔꯒ ꯊꯥꯈꯣ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤꯗꯣ ꯆꯨꯝꯃꯕꯅꯤ ꯆꯨꯝꯃꯕ ꯆꯞ ꯆꯥꯅ ꯆꯨꯝꯃꯕ ꯅꯣꯏꯁꯨ ꯍꯧꯔꯣ ꯑꯩ ꯆꯥꯔꯔꯣꯏ ꯂꯇꯥ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯄꯨꯈꯝꯗꯨꯗ ꯏꯁꯤꯡꯗꯣ ꯆ꯭ꯔꯣ ꯍꯩꯖꯤꯜꯂꯒ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯄꯥꯝ ꯆꯥꯛꯍꯨꯝꯗꯨ ꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯨ ꯁ꯭ꯌꯥꯝꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯆꯟꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯂꯥꯏꯖ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯇꯨꯡꯗꯤꯅꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯣ ꯆꯤꯡꯂꯦꯝꯕꯁꯨ ꯑꯦꯟꯁꯥꯡꯗꯣ ꯈꯨꯗꯣꯟꯅ ꯍꯥꯏꯐꯦꯠ ꯇꯪꯂꯒ ꯌꯦꯡꯉꯤ ꯍꯦꯛ ꯇꯪꯕꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯪꯍꯣꯏ ꯎꯏꯁꯤꯟꯈꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯑꯣꯡ ꯎꯠꯂꯒ ꯏꯁꯤꯡꯗꯨ ꯐꯠ ꯊꯛꯆꯤꯜꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯁꯥꯏꯌꯦ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯂꯥꯏꯖꯗꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ ꯇꯁꯦꯡꯅ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯂꯩꯔꯕꯅꯤ ꯍꯟꯗꯛꯇꯤ ꯅꯤꯛꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯁꯣꯏꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ ꯌꯥꯏꯃ ꯌꯥꯔꯤꯁꯦ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯇꯣꯛꯑꯣ ꯆꯤꯡꯂꯦꯝꯕꯅ ꯏꯆꯦꯅꯕꯨ ꯊꯑꯣꯏꯒꯤ ꯍꯥꯞꯄꯣꯏꯗ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝꯕ ꯃꯅꯥꯎꯅ ꯀꯟꯈꯠꯄꯤꯔꯛꯄꯗꯨꯗ ꯅꯤꯛꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯉꯤ ꯂꯥꯏꯖꯅ ꯊꯑꯣꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯍꯟꯐꯝ ꯊꯣꯛꯄꯅꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯒꯠꯄ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯂꯤꯆꯠꯅꯤ ꯂꯤꯆꯠꯇꯨꯗ ꯅꯤꯛ ꯃꯥꯁꯨ ꯌꯥꯎꯔꯨꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯑꯦꯟꯁꯥꯡꯗꯨꯗꯤ ꯃꯣꯔꯣꯛꯅ ꯆꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯣꯏꯅ ꯍꯧꯒꯠꯈ꯭ꯔꯦ ꯇꯨꯡꯗ ꯃꯥꯡꯗ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯅꯤꯛꯅ ꯊꯣꯛꯈꯤꯗꯣꯏ ꯇꯧꯔꯛꯄꯗ ꯂꯥꯏꯖꯗꯣ ꯂꯣꯟ ꯊꯣꯛꯂꯛꯏ ꯏꯟꯁꯥꯡꯁꯦ ꯑꯃꯃꯨꯛ ꯊꯣꯡꯂꯒꯦ ꯊꯣꯡꯖꯤꯜ ꯌꯧꯔꯨꯔꯕꯅꯤ ꯅꯤꯛꯇꯣ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯋꯥꯍꯪꯗꯨꯗ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯍꯪꯍꯧꯕ ꯀꯩꯗꯧꯒꯦ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯨ ꯂꯥꯏꯖ ꯃꯊꯟꯇ ꯃꯀꯣꯛ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯐꯃꯪꯅꯅ ꯀꯤꯆꯟꯗꯨꯗ ꯐꯅ ꯀꯨꯏꯅꯗꯤ ꯎꯪꯂꯒ ꯂꯩ ꯎꯪꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯥꯁꯨ ꯌꯦꯡꯂꯒꯦ ꯈꯟꯅ ꯑꯦꯟꯁꯥꯡꯗꯨꯗꯤ ꯈꯖꯤꯛ ꯇꯪꯗꯨꯅ ꯌꯦꯡꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯣꯔꯣꯛꯇꯣ ꯇꯪꯕ ꯐꯥꯎ ꯉꯝꯗꯒꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯍꯦꯟꯅ ꯍꯥꯞꯈꯤꯕ ꯂꯩꯇꯕꯅ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯆꯥꯗ꯭ꯔꯦ ꯊꯤꯗꯣꯛꯂꯨꯔꯕ ꯆꯥꯛꯁꯤꯡꯗꯣ ꯃꯥꯡꯕꯗ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯜꯂꯨꯔꯒ ꯄꯨꯛ ꯍꯥꯡꯂꯒ ꯍꯤꯡ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯅ ꯆꯥꯗꯤ ꯈꯔ ꯂꯣꯟꯈꯠꯂꯦ ꯑꯇꯩ ꯑꯇꯩ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯟꯅ ꯂꯥꯏꯖ ꯆꯥꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯟꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯅꯕ ꯈꯔꯒ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯃꯌꯥꯝꯗꯨꯒꯤ ꯑꯃꯃꯝ ꯄꯨꯔꯛꯄꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯗꯨ ꯇꯨꯝꯕ ꯑꯃꯠꯇ ꯆꯪꯅꯔꯝꯗ꯭ꯔꯦ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯅꯤꯛ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯗꯤ ꯌꯥꯎꯔꯝꯗꯦ ꯂꯥꯏꯖ ꯆꯥ ꯃꯔꯤꯗꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯃꯊꯛꯇ ꯀꯥꯔꯛꯂꯤ ꯅꯤꯛꯀꯤ ꯊꯣꯡ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯈꯨꯠꯅ ꯀꯣꯛ ꯀꯣꯛ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯤꯜꯂꯤ ꯅꯤꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯃꯄꯨꯡ ꯐꯥꯅꯗꯤ ꯍꯥꯡꯗꯦ ꯈꯔ ꯍꯥꯡꯂꯒ ꯃꯈꯨꯠꯅ ꯐꯥꯔꯒ ꯂꯩ ꯆꯥ ꯏꯇꯞ ꯇꯞꯅ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯕꯅꯤ ꯅꯤꯛ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯥ ꯀꯞꯇꯨ ꯂꯧꯏ ꯂꯤꯟꯅ ꯆꯤꯛꯑꯗꯤ ꯆꯩꯅꯥ ꯐꯥꯎꯕꯅꯤ ꯂꯥꯏꯖ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤꯗꯣ ꯈꯪꯉꯤ
ꯑꯗꯨꯕꯨ ꯃꯥ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯤꯡꯂꯦꯝꯕꯒꯤ ꯆꯥꯗ ꯑꯃꯨꯛ ꯄꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯕꯅ ꯁꯨꯁꯤ ꯑꯃꯗꯤ ꯂꯇꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯒꯦꯠꯇꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯆꯤꯜꯂꯛꯈꯤꯕꯗꯣ꯫ ꯑꯅꯤꯗꯨ ꯉꯛꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯂꯇꯥ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯆꯪꯉꯛꯂꯤꯕ ꯃꯔꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯌꯥꯝꯅ ꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯇꯥ, ꯅꯃꯧꯒ ꯅꯪꯒꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ? ꯂꯩꯀꯥꯏꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯜꯂꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯏꯌꯣꯟ ꯌꯣꯜꯂꯤꯕ꯭ꯔꯕ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ! ꯂꯇꯥ ꯃꯌꯥꯝꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯨꯝꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ꯫ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯏꯃꯧꯒ ꯑꯩꯒꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯈꯨꯗꯝ ꯆꯥꯡꯂꯝ ꯂꯩꯔꯒ ꯂꯥꯛꯑꯁꯤꯐꯥꯎ ꯅꯈꯣꯏ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯝꯗꯕ ꯁꯨꯁꯤ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯍꯜꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯑꯃꯗ ꯀꯔꯝꯕ ꯋꯥ ꯉꯥꯡꯅꯤ ꯈꯪꯗꯕ ꯅꯈꯣꯏ ꯄꯨꯂꯞ ꯖꯦꯜꯗ ꯂꯩꯒꯦꯔꯣ? ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯈꯤꯕꯒ ꯃꯤꯅꯠ ꯐꯥꯗꯅ ꯄꯥꯏꯔꯛꯀꯅꯤ꯫ ꯑꯍꯜ ꯑꯣꯏ ꯑꯣꯏꯈꯩ ꯌꯨꯝꯗ ꯇꯨꯝꯂꯒ ꯂꯩꯕ ꯀꯩꯗꯧꯒꯦ? ꯃꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯋꯥꯊꯤ ꯉꯥꯡꯕ ꯂꯥꯛꯏꯁꯦ ꯇꯟꯗ꯭ꯔꯣ? ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯔꯨ ꯂꯥꯎ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯃꯨꯔꯛ ꯊꯥꯈ꯭ꯔꯦ꯫ ꯁꯨꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒꯤ ꯃꯁꯝ ꯂꯥꯝꯂꯒ ꯐꯣꯏꯗꯒꯤ ꯆꯤꯡꯕ ꯍꯧꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯨꯞꯆꯤꯜꯂꯛꯇꯅ ꯁꯨꯁꯤ ꯑꯃꯗꯤ ꯂꯇꯥꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯈꯩ ꯐꯨꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯎꯅ ꯈꯣꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯂꯥꯏꯖ ꯃꯄꯥꯟꯂꯣꯝ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯃꯌꯥꯝ ꯍꯨꯞꯆꯤꯜꯂꯒ ꯐꯨꯔꯤꯕꯤ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤꯕꯨ ꯐꯨꯕ ꯂꯦꯞꯄꯤꯅꯕ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯃꯥ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯝꯇ ꯂꯦꯞꯄꯤꯈꯣ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯣ꯫ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯌꯥꯝꯁꯤꯡꯗꯨ ꯈꯔ ꯍꯟꯇꯣꯛꯅꯈ꯭ꯔꯦ꯫ ꯁꯨꯁꯤꯒ ꯂꯇꯥꯒꯒꯤ ꯃꯃꯥꯡ ꯋꯥꯏꯔꯞ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯂꯣꯟꯅꯔꯒ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯏꯃꯥꯒ ꯏꯆꯦꯒꯗ ꯐꯨꯕꯤꯔꯤꯁꯤꯒꯤ ꯃꯔꯝ ꯅꯆꯥ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯈꯪꯖꯒꯦ꯫ ꯑꯩꯕꯦꯝꯃ, ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯉꯝꯃꯤꯕ ꯍꯥꯏꯕꯨꯅꯦ, ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯃꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯖꯕꯗꯣ ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝ ꯁꯪꯒꯗ ꯊꯨꯗꯦꯛꯍꯟꯕꯤꯔꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯃꯨꯛ ꯀꯩꯇꯥꯟ ꯇꯥꯟꯅꯔꯒ ꯐꯥꯕꯤꯅꯕ ꯍꯣꯠꯅꯔꯝꯃꯤꯅꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯄꯥꯎꯁꯤꯠ ꯅꯥꯟꯅ ꯇꯝꯃꯛꯂꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯖꯠꯀꯤ ꯈꯜꯂꯒꯅꯦ ꯃꯦꯗꯤꯌꯥꯗ ꯄꯥꯎ ꯐꯣꯡꯗꯣꯛꯇꯅ ꯈꯥ ꯁꯤꯛꯂꯒ ꯈꯥꯡꯂꯤꯕꯅꯤ꯫ ꯏꯃꯥ, ꯃꯃꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯌꯨꯝꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯅ ꯄꯥꯎꯁꯤ ꯏꯐꯥꯎ ꯐꯥꯎꯅꯗ꯭ꯔꯦꯗ꯫ ꯑꯇꯩ ꯅꯠꯇꯦꯗꯣ, ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕꯒꯅꯦ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨꯅꯤ꯫ ꯁꯤꯒꯤꯅꯦ ꯐꯠꯇꯕ ꯑꯅꯤꯁꯤꯅ ꯁꯤꯜꯂꯒ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯅ ꯇꯥꯅ ꯂꯥꯏꯖ ꯃꯥꯒꯤ ꯇꯨꯡꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏꯅꯅ ꯐꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯂꯤ, ꯆꯤꯝꯕꯥꯜꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯑꯌꯣ ꯑꯌꯣ ꯍꯥꯏꯔꯒ ꯂꯩꯃꯥꯏꯅ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯈꯥꯡꯗꯤꯗ ꯉꯥꯏꯔꯦ꯫ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯦ, ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯏꯐꯥ ꯍꯦꯛ ꯐꯥꯏ, ꯁꯝꯗꯨꯁꯨ ꯈꯔ ꯐꯣꯏꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯖꯅ ꯏꯆꯦꯒ ꯏꯃꯥꯒꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯁꯨ ꯁꯥꯕꯤꯌꯨ, ꯑꯗꯨꯕꯨ ꯐꯨꯕꯁꯤꯗꯗꯤ ꯂꯦꯞꯄꯤꯌꯨ꯫ ꯏꯃꯥꯁꯤꯡꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯅꯂꯨꯞꯅ ꯍꯥꯏꯖꯔꯤ, ꯐꯨꯕꯁꯤꯇꯪꯗꯤ ꯂꯦꯞꯄꯤꯔꯣ꯫ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯀꯅꯥꯁꯨ ꯅꯠꯇꯅ ꯃꯈꯨꯠ ꯐꯥꯎꯕ ꯂꯣꯟꯅꯔꯒ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯇꯥꯔꯒ ꯃꯤꯌꯥꯝꯗꯨꯁꯨ ꯋꯥꯗꯨꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯕ ꯏꯃꯥꯈꯣꯏꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨꯅꯦ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨꯗ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤꯅꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌా ꯑꯃꯁꯨ ꯊꯣꯔꯛꯈꯤꯅꯤ꯫ ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯃꯤꯌꯥꯝꯁꯤꯡꯗꯣ ꯑꯝꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝ ꯍꯜꯂꯁꯦ, ꯍꯌꯦꯡ ꯐꯥꯎꯕꯇꯪ ꯃꯇꯝ ꯊꯥꯔꯁꯤ, ꯉꯁꯤꯒꯤꯗꯤꯅꯦ ꯃꯌꯥꯝ ꯍꯟꯕꯤꯔꯁꯤ꯫ ꯃꯤꯌꯥꯝꯗꯨꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯔꯤ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯄꯟꯊꯕ ꯇꯧꯗ ꯆꯤꯡꯂꯦꯝꯕꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯒ ꯁꯝꯂꯞꯅ ꯋꯥꯔꯤ ꯂꯤꯔꯒ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎ ꯉꯝꯗ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯒ ꯂꯩꯔꯤꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏꯖ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯏꯃꯥ, ꯏꯆꯦ, ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯎ,
Chinglembasu laani. Chinglembana laaga sokpase hidak hapase. Chin kanbada magi lamba leirambadabi Susi ngasigi mikupsidadi wa phawa ngangba ngamkidre. Laisa magi mamangda mamai phawba hangatna utpa ngamkidre. Lata sadumangai. Makhoi anigidamak laisana haizaduna miyamdagi kanbi horasu ubada makhoi anima mangonda maithiba misak haibada oirabani. Ikaiba nungaitabasу phawdaba nate. Laisa Lata hanna sogat piraga imungda pusinnabu honari. Lata piroinaba mityengna Laisa da yenglaga. Laisa imabu ngakpiyuko. Haina haigadapaw langzakriba maral utriba matawsingna ikai manbadagi waisipaw haiba ngamda adumak chatlibani. Laisa nang Lata na ngangli Laisa do marak thatlaga. Ima asopase khara serious oiba mali. Aduni ima wayam ngangano. Se sida sum potharaga ngayak lebiyo. Laisa na Lata bo sofa da phamtharlaga hairakpani. Lata wa makha taba ngamdre. Adubu mitlu ani duna Laisa mabudi nungsiba amaga loinana tana duna yengli. Laisa mung thoraklaga Susiba mo hangatpiri. Susi de Laisa na ngasi magi makhoigidamak tawriba uliba singsi ubada masana masabo hena tukutchaba hangoizaba pharaktuna pendabagi mapido chadum taba makhai kappa okhrabani. Iche kai kapino kapkano ai nungaiteba. Laisa nachibu ngakpiyuko. Iche na engwanda sauning manungaitaba leiraso aidi ichebo hekpok minaba iche ne khan nungsizabani. Aigi iche da sawbasu leitana karam ngakpigani. Haide da iche. Kasigi Laisagi matawsina oire Susina hena thamoi kaiba. Ikui-kuida chinglembasu yaurakle. Oiramliba phibam do ubada tasengna ngakle. Phana sauningba nungaitaba leiraso mikuptadadi doctor amagi chapchaba magun ngakre. Khudaki oina yana dressing di tawbiri. Adubu masada check-up amuktang tawthoknabagi advice ti piri. Hospital chatse hairasu Lata amadi Susina yakidre. Adu ikaiba thamoi sokpa thawdokta ningamlaktabadagi sirabasu sirage khalla male ayo phaw haina kidre. Ima hospital chatse sumai sum leisaladi hina phattaba oirakpasu yai. Laisa ima chatlaroi. Wahaidu da tension kre Lata so haina aina mapi taba leptri. Laisa Susida onsilaga che Kaubatani makha tabani nangan kidre phat hairei. Laisa nang pothazaruro. Chalo ekai kesu tawdre. Chalo. Phana haiza sabani mayamduna mathong marong khangda thazalakibaduna imunai mutare haiduni. Makok phawba haigat pangamda luktha duna leirabani. Chinglemba mayam maraktude khra lap thoraklaga phone tawduna mayam amadi mapabungda su pawdo haikrabani. Mayamba aniduna yoroktrige siam hana yoraga leire. Lata na mapuroiba mahak phaw khanganda tawramliba singsi khanglakpada mata singna miyambangda ikaiba amadi sauningba su poklabani. Adubu soklingaida amukta thi nganglaga karam warak ugani. Phana sauningda so phathare hairaga mikuptudadi tafom khangda mangolduda hangat handa chatlaga lei. Tasingna matha saba haidu oire. Nikna laktrabaso nongdren madi yorokpa yarabani. Adubu maso paghe yoksilakte tawriba. Chinglembasu mayamba nongdrenda phone tawraga anira ahumlakti tawsinkre khara thuna yoraknaba haiduna. Laisadi anidugi matawdo yengma ngamdrabani. Ngasaidagi hendoktana sanglibani. Imagi chegana aibu Nungsibidrasu hospital chatpasidi yabiyo. Hakchangse check up tawthoktragadi atay soklambasu khangaroyi. Ngasigi Laisagi matawse makhoi anida tasengna thazadrabani. Thazabagi wangmada ngaktani oirakliba. Karamnadi thazagani nungti numit khodingi makhoini yengthibibatana masaruk oiraklabi mana makhoigidamak lepase ubada makhoi maithirabani. Ikaibanasu mamaidu paw haigatpa ngamda wangangba ngamdre. Ima iche hospital chaseba. Anido amaga yengne
ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯊꯥꯖꯕ ꯐꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯪꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯏꯁꯤꯒꯤ ꯋꯥꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯆꯦꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯅ ꯐꯒꯅꯤ, ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯁꯣꯛꯄ ꯌꯥꯎꯔꯝꯂꯁꯨ ꯉꯜꯂꯤꯉꯩ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯍꯧꯅꯕ꯫ ꯂꯇꯥ ꯑꯃꯗꯤ ꯁꯨꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯣꯐꯥꯗꯨꯗ ꯁꯧꯔꯒ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯐꯨꯕꯗ ꯌꯥꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯈꯥꯗ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯁꯦ ꯆꯪꯁꯤꯜꯂꯨꯅ ꯁꯨꯁꯤꯕꯨ ꯍꯧꯒꯠꯄꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯕꯨ ꯁꯧꯒꯠꯄꯤꯔꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯃꯄꯥꯜ ꯊꯣꯔꯛꯂꯤ꯫ ꯁ꯭ꯌꯥꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯕꯗꯩ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯥꯎꯕꯅꯗꯤ ꯃꯩ ꯍꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯛꯂꯕꯅꯤꯅ ꯉꯥꯡꯅꯤꯡꯕ ꯀꯌꯥꯗꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕꯅꯤ꯫ ꯊꯣꯛꯂꯛꯄ ꯐꯥꯎ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯂꯇꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯣ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯂꯤꯕꯅꯤ꯫ ꯏꯀꯥꯏꯕꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯂꯝꯗꯥꯏ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯃꯌꯥ ꯂꯦꯞꯂꯝꯕꯧꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯈꯪꯂꯝ ꯂꯨꯝꯊꯈ꯭ꯔꯦ꯫